Bangan nupi na laita maga karino apa purak taru sahayang alagi rasul ki mamang ta kaya mati numita alagi mamang ta ai koi sim karamai na ut ka daur mo kaino ningon macai di kari ke koi ningon macai oi daur mo ningon tu ako matam tu da ningon laur ka pokam ba macai mas ko lak kan ta tu di loi na si dan loi kre hau jai koi di original musalman ne ba adu ka mani pura so mai tai bangal laita ni koi dai bi ris kari gino bangal lai ge ra hai ro muslim ge ra hai mai tai ba is mamang ta kari gino ba ai koi tu pakri de ta awabani dako nuksikhraba ima leibak iramdam Manipur mong gi video ni viral oiribase praman ama khak ningsingjarei maitai londa maitai longi praman ama yum mai chaingeda phak thawi hebdo ima leibak Manipur da asuk awana misimina minungsi khangdaba kuki lalhauba singna kidnap tawduna maitai da naga da tawduna Manipur thukaina bohonarakpasida maitai pangal maitai naga akhoi yelhomi akhoi amatani haina punsingadabagi matamsida khaidoknabagi yengthinabagi hatred oiba nungsiba haitaba saonnabagi video kaya ama hujik viral oiribase ujaba matamda kapningba fawi tasengna kapningba fawi kari haini ma'am haibam khangde mayam na comment thambiramo aduga lairik ki mangal sidi India gi president India da president oiramba muslim gi president APJ Abdul Kalam mahakna missile ko puthomba missile man hayar ga su khangnaba like laishu gi mangal sini mahakna yam pasan ta amise like laishu tambada miyoiba moina matau karamna wangangani achumba karino like laishu gi mangal sina ikhoida achumba takpiri baneba miyoiba se matau karamna hingani amasung miyoiba se karamna khoi laiminagani amasung karamna chawkhatkani haibase like ki mangal sineba ado sida akhoi ngangbiriba ahan sina muslim gi nupi singna like tamba yade cinema haise aduga ekoina hanadagi maitai pangal haina haije ningol macha haibasu hainingde a yelhomi oiriba mahaki poklakpa macha masu pumnamakto kanadagi haurakpano haibaduni makok oiribado fare mayam am haijaningde hujikda theknajabani asigi video se viral loiraga leramiko sidagi wakhalon kharadang thamjabani adomna comment section da phongdok piramo nungsikraba iramda Manipur mong gi viral video na thalle haibasini kuki mihat pasingna kidnap tawduna nagagi miyoi taruk hujik faduna leiri maraksida si video simu viral oirakpani thagatchuri ma'am long live Manipur